Aikoi vote ki langda turaroi si haina ima memchana fongdorakli. Apun manupi kunai lamjing mairalup yairipok ANKLMLY Imphal East 1 safong kibagi chahi kun manga mapung farak pagi mapokumon lupa fudongba Silver Jubilee gi thauram ngasi yairipok top chingtha nupi kanglup association gi mipun sangda pangthokre. Loinana aikoi mikal gi matamda aigi nimi gi ni haiduna vote ki langda thuraroi si haina poirei leimarol maira paibi apunba Manipur gi president Imam Memchana maira paibi singda appeal tawkre. Ngasigi lupa fudong bagi thawramaduda poirei leimarol maira paibi apunba Manipur gi president Ima Sorai Sam Memchana athoiba mithunglen apunba nupi khunai lamjing maira lup yairipok ki president Ima Asem Ibetombi leimana thawramapu aduga All Manipur Women's Voluntary Association gi President Ima Y Kunjaranin akhanaba mithunglen oina sarukya khi. Thauram gi sarukam oina apun manupi kunai lamjing mairalup yairipok Imphal East 1 na koliba mafam sing Andro Huikap Angtha Poiro Konjil Laimanai Top Chingtha Yambem Changamdabina chingba khul singdagi club singamadi maira paibi lup singi thaupuba sing Nupi Lup asigi executive member singamadi atay Manipur gi maru oiba nupi lup kayagi luchingbi singda lengyan khudol tamduna ikai khumnaba utpana mapungoiba thauram oikhi. So magayda ako'y ibetombi haina ina pamiriba sina lamdam dinalaiba ijaching kalaching punawapu ima anida khagal birami khagal laboi matamda ako'y imaga chattana laktana khanajaraga thauban Lagi ba yairamo peci ba kudimakse imachina tapi ramba makoi ase ama khaptana puda waradi yamna chawa lamase ainawna chattana thaba ama laibaki awana tarapada nam chima tawo yamana namgi dabasulate adugo Jadi jaja agdam dugi moina chebo tamdani Manipur ase mangatare hai matamda inda tumdana hitara lajaba jajibu matowanu khamdana dawgiba india government gi rangoduda mayung naraba bandam dilalariba jajibu kudimapu aina yamna masigi yamna nungaje aduga mayek chemna jangena mathakta ngangirame aduga akhoi poiregi thamoidi ma ai haiba laite laibasi leader amam laitaragadi pura mamdu yadabanina numa mamdu tawraganda poirega cha manana akhoi poirega tanang tinadana kawi aduboji radiba election gi matangda jangpina So alamne dilani election da mana tongmagi mana chawmagi hagado aphaba ni khallaga adum thadari bada akoi kana buju thingde tawbodu bodi hagada maya baidina thonga yudin thodi chem pirani chem bukthong puraga chem duga paisa kharaga piraga neppadagi akoi iramda khunai Asi kanne ba wakat handi dare emele de ure makoi bulai akoi bulai raga sijan nari ni akoi Manipur man batauri ni habse jaji na munna khana biyo matamra thada biyo chabiyo chem puraga magi habi hota phawdo tubin na thada biyo aduna tala bote na hekta tawdabaya de akoi mising chuai na puthokado adugi mising do khana biraga Manipur se mang batare haiba khunai se mang batare haiba khandi khanaraga iram namdila laiba isa nupa chingje huji yam lurawani huji piyar din lae laga machi kun da jangaga landa bauji tiraroi makoi na tawba chanari base akoi yagumchi oirigidi awa batara bada akoi wamina chi punamak khanaraga akoi nuchi janana machi jajulega lapiri bajajina akoi amatani hairaga ai nawi betobina pungga jagajda lapiri bajachi adagi mai magi kapunari singida poiregi
loinamꯛꯅ ꯇꯧꯕ ꯉꯝꯗꯕꯅꯤꯅ ꯄꯣꯂꯩꯅ loina ꯄꯨꯂꯞ ꯇꯧꯕ ꯉꯝꯗꯕꯅꯤ나 ꯑꯩꯈꯣꯏ ꯇꯥꯟꯅ ꯇꯤꯛꯅꯔꯒ ꯇꯧꯃꯤꯟꯅꯕꯁꯤꯗ ꯏꯆꯥꯁꯤꯡꯅ ꯐꯖꯅ ꯃꯐꯝ ꯃꯇꯝ ꯆꯥꯅ ꯉꯁꯤ ꯐꯥꯎꯟꯗꯦꯁꯟ ꯗꯦꯗ ꯂꯥꯛꯄꯤꯔꯤꯕ ꯏꯆꯥ ꯈꯨꯗꯤꯡꯃꯛꯄꯨ ꯑꯩ ꯃꯃꯥ ꯑꯃ ꯑꯣꯏꯅ ꯏꯆꯥꯁꯤꯡꯕꯨ ꯑꯩꯅ ꯄꯨꯝꯅꯃꯛꯄꯨ ꯀꯣꯟꯁꯤꯟꯖꯔꯒ ꯃꯤꯌꯥꯝ ꯄꯨꯂꯞ ꯏꯀꯥꯏ ꯈꯨꯝꯅꯕ